ꯅꯨꯡꯁꯤꯕ ꯈꯪꯍꯧꯗꯅ ꯂꯃꯈꯥꯡꯗ ꯂꯥꯛꯄ ꯅꯣꯡꯍꯨꯒꯨꯝꯕ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯈꯛ ꯃꯨꯟꯗꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯃꯍꯥꯛꯇꯤ ꯑꯩꯗꯒꯤꯅꯤ, ꯇꯤꯅꯥꯒꯤ ꯃꯄꯣꯛꯁꯤꯃꯒꯤ ꯏꯁꯣꯔ ꯃꯥꯅ ꯃꯍꯥꯛꯄꯨ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯝꯂꯕꯅꯤ꯫ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯃꯨꯟꯕ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯅ ꯇꯤꯅꯥ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯊꯦꯡꯗꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯏꯔꯤꯕ ꯃꯤꯅꯥ ꯍꯥꯏꯅ ꯊꯥꯔꯤꯕ ꯐꯤꯅ ꯁꯥꯕ ꯃꯤꯑꯣꯏꯕꯒꯤ ꯃꯤꯇꯝ ꯑꯗꯨꯗ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯤꯕ ꯌꯦꯇꯨꯝ ꯑꯗꯨꯅ ꯃꯤꯇꯝ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯆꯛ ꯆꯛ ꯊꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯤꯇꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯒꯅꯤ꯫ ꯂꯃꯈꯥꯡꯗ ꯂꯥꯛꯄꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯨꯟꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯕ, ꯃꯁꯤꯒꯤ ꯆꯩꯔꯥꯛꯇꯤ ꯑꯩꯅ ꯄꯤꯔꯤꯕ ꯑꯁꯤꯅ ꯃꯇꯤꯛ ꯆꯞ ꯆꯥꯔꯕꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯇꯤꯅꯥꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯤꯇꯝ ꯑꯗꯨꯗ ꯌꯦꯇꯨꯝ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯊꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯃꯤꯇꯝ ꯑꯗꯨ ꯊꯝꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯄꯣꯊꯥꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯤꯅꯥ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯥꯀꯜꯗ ꯃꯥꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯥꯎꯅꯅꯕ ꯍꯥꯏꯗꯨꯅ ꯌꯣꯛꯆꯔꯛꯄꯗ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯂꯕꯤ ꯁꯣꯜꯂꯕꯤ ꯃꯍꯥꯛꯄꯨ ꯌꯣꯛꯆꯔꯛꯄꯤ ꯃꯕꯣꯛ ꯑꯗꯨꯁꯨ ꯇꯨꯡꯈꯨꯜ ꯇꯥꯟꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯅ ꯍꯦꯟꯅ ꯅꯤꯡꯊꯤꯖꯕꯤ ꯃꯤꯅꯥꯒꯤ ꯁꯛꯇꯝꯅꯤ꯫ ꯁꯛꯇ ꯆꯨꯗ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯂꯝꯕꯥ ꯑꯃꯠꯇ ꯂꯩꯇꯅ ꯅꯥꯏꯇꯣꯝ ꯃꯁꯤꯛ ꯃꯉꯥꯜ ꯂꯩꯕꯤꯅꯤ꯫ ꯇꯨꯝꯗꯨꯅ ꯂꯩꯕꯅ ꯃꯍꯥꯛꯀꯤ ꯅꯥꯄꯗ ꯊꯦꯠꯆꯤꯟꯕ ꯉꯝꯗ꯭ꯔꯕ ꯁꯝꯂꯥꯡ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯆꯣꯏꯖꯥꯏꯅꯅ ꯀꯨꯞꯁꯤꯟꯗꯨꯅ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤ꯫ ꯕꯨꯝ ꯕꯨꯝ ꯇꯥꯕ ꯅꯤꯡꯊꯤꯖꯕꯤ ꯃꯍꯥꯛꯀꯤ ꯁꯕꯥꯜꯅꯤ꯫ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯇꯦꯕꯜ ꯃꯆꯥ ꯑꯃꯗꯒꯤ ꯃꯊꯛꯇ ꯊꯥꯟꯗꯨꯅ ꯂꯩꯔꯤꯕ ꯂꯦꯟꯇꯟ ꯑꯗꯨ ꯃꯝꯇꯛ ꯇꯧꯕ ꯃꯉꯥꯜ ꯑꯗꯨꯅ ꯃꯤꯅꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯕ ꯃꯉꯥꯜ ꯊꯣꯛꯅ ꯎꯍꯟꯕꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯃꯤꯅꯥꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯅꯤ꯫ ꯄꯤꯛꯂꯤꯕꯤ ꯃꯤꯅꯥ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯃꯇꯧ ꯑꯗꯨ ꯃꯃꯥꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯑꯗꯨꯗꯒꯤ ꯀꯤꯅ ꯀꯤꯅ ꯆꯦꯞꯊ ꯆꯦꯞꯊ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯃꯤꯅꯥꯒꯤ ꯃꯃꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯀꯤꯕꯅ ꯊꯜꯂꯕ ꯃꯈꯣꯡ ꯃꯈꯨꯠ ꯃꯀꯣꯛ ꯌꯥꯎꯗꯕ ꯂꯥꯏꯊꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯈꯨꯠꯅ ꯑꯃ ꯄꯥꯏꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯙꯤ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯆꯠꯂꯣ ꯆꯠꯂꯣ ꯃꯍꯥꯛꯄꯨ ꯍꯥꯠꯂꯣ, ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯩꯅ ꯍꯥꯞꯂꯕꯅꯤ, ꯆꯠꯂꯣ ꯆꯠꯂꯣ ꯃꯍꯥꯛꯄꯨ ꯍꯥꯠꯂꯣ꯫ ꯑꯁꯨꯝꯅ ꯃꯤꯅꯥꯒꯤ ꯃꯃꯥꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯃꯌꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨ ꯂꯣꯟꯅ ꯌꯦꯡꯕꯒꯤ ꯁꯥꯃꯤꯟ ꯑꯃ ꯐꯪꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯃꯤꯠ ꯑꯗꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯇꯨꯅ ꯊꯣꯡꯖꯤꯟꯂꯣꯝꯗ ꯈꯪꯌꯦꯡ ꯌꯦꯡꯊꯣꯔꯛꯄꯗ ꯃꯤꯅꯥꯒ ꯍꯦꯛ ꯃꯤꯠꯆꯥꯟꯅꯔꯨꯔꯦ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯤꯛꯂꯤꯕꯤ ꯃꯤꯅꯥ ꯀꯤꯔꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯩꯖꯨꯞ ꯑꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯀꯨꯞꯁꯤꯟꯗꯨꯅ ꯑꯀꯤꯕ ꯑꯗꯨ ꯈꯪꯖꯔꯝꯃꯤ꯫ ꯃꯤꯅꯥꯅ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯃꯃꯥꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯏ, ꯃꯤꯅꯥ ꯃꯤꯅꯥ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯤꯅꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯀꯤꯕ ꯄꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯤꯅꯥꯒꯤ ꯀꯨꯞꯇꯨꯅ ꯂꯩꯔꯤꯕ ꯐꯩꯖꯨꯞ ꯑꯗꯨ ꯈꯪꯍꯧꯗꯅ ꯈꯪꯉꯥꯏ ꯍꯥꯏꯗꯣꯔꯛꯏ꯫ ꯃꯃꯥ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯀꯤꯅ ꯀꯤꯅ ꯄꯦꯔꯤ ꯄꯦꯔꯤ ꯃꯆꯤꯟ ꯃꯆꯥ ꯑꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ, ꯃꯃꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯥꯏ ꯁꯥꯟꯅꯩꯗꯤ? ꯐꯠꯇꯕ ꯊꯕꯛꯁꯦ ꯀꯩꯒꯤ ꯇꯧꯔꯤꯕꯅꯣ? ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯤꯅꯥꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯃꯥꯅ ꯁꯥꯟꯅꯔꯤꯕ ꯑꯁꯤꯗꯤ ꯑꯐꯕ ꯂꯥꯏꯅꯤ, ꯐꯠꯇꯕ ꯂꯥꯏ ꯅꯠꯇꯤꯌꯦ꯫ ꯅꯪꯁꯨ ꯁꯥꯟꯅꯅꯤꯡꯕ꯭ꯔꯣ? ꯂꯥꯛꯑꯣ ꯃꯃꯥ ꯇꯝꯕꯤꯒꯦ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯃꯤꯅꯥꯕꯨ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯃꯆꯥꯕꯨ ꯄꯝꯂꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯅꯥꯁꯨ ꯃꯃꯥꯕꯨ ꯀꯤꯖꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯀꯤꯅ ꯃꯃꯥꯒꯤ ꯀꯥ ꯇꯝꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯃꯃꯥꯒꯤ ꯀꯥ ꯑꯗꯨ ꯌꯧꯔꯗꯨꯅ ꯃꯤꯅꯥꯕꯨ ꯊꯝꯗꯨꯅ ꯃꯤꯅꯥꯒꯤ ꯃꯃꯥꯅ ꯇꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯤꯅꯥꯗ ꯇꯝꯕꯤꯕ ꯍꯦꯛ ꯍꯧꯔꯛꯄꯗ ꯃꯄꯥꯟꯗꯒꯤ ꯃꯤꯅꯥꯒꯤ ꯃꯄꯥ ꯍꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗ ꯃꯤꯅꯥ ꯈꯪꯍꯧꯗꯅ ꯃꯄꯥꯟꯂꯣꯝꯗ ꯃꯄꯥꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯃꯄꯥꯁꯨ ꯈꯪꯍꯧꯗꯅ ꯃꯤꯅꯥꯅ ꯃꯄꯥꯟꯂꯣꯝꯗ ꯈꯪꯆꯦꯟ ꯆꯦꯟꯊꯣꯔꯛꯄ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯈꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯃꯤꯅꯥ, ꯀꯩꯗꯧꯔꯒꯦꯅꯦ? ꯅꯪꯅ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯆꯦꯟꯊꯣꯔꯛꯏꯗꯤ?" ꯃꯗꯨꯗ ꯃꯤꯅꯥꯅ ꯄꯦꯔꯤ ꯄꯦꯔꯤ ꯃꯆꯤꯟ ꯃꯆꯥ ꯑꯗꯨꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯍꯥꯏꯔꯛꯏ, "ꯄꯄꯥ, ꯃꯃꯥꯗꯣ ꯃꯥꯒꯤ ꯂꯥꯏ ꯐꯠꯇꯕꯗꯣ ꯑꯃꯨꯛ ꯁꯥꯟꯅꯔꯤꯕ, ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯐꯠꯇꯕꯗꯣ ꯑꯩꯉꯣꯟꯗ ꯁꯥꯟꯅꯕ ꯇꯝꯕꯤꯒꯦ ꯇꯧꯔꯤꯕ꯫ ꯄꯄꯥ, ꯑꯩ ꯃꯃꯥꯁꯦ ꯌꯥꯝ ꯀꯤꯖꯩꯌꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯅꯥꯅ ꯃꯄꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯆꯩ꯫ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯍꯥꯏꯕ? ꯃꯃꯥꯅ ꯂꯥꯏ ꯁꯥꯟꯅꯔꯤꯕ? ꯃꯃꯥꯗꯣ ꯄꯄꯥ ꯉꯥꯡꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯊꯝꯕꯤꯔꯝꯂꯕ ꯃꯇꯨꯡꯗ, "ꯁꯦ, ꯅꯪ ꯀꯥꯁꯤꯗ ꯂꯩꯔꯝꯃꯨꯀꯣ, ꯄꯄꯥꯅꯦ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯄꯨꯔꯛꯀꯦꯀꯣ." ꯑꯁꯨꯝꯅ ꯃꯤꯅꯥꯕꯨ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯊꯝꯕꯤꯔꯝꯂꯕ ꯃꯇꯨꯡꯗ ꯃꯄꯥꯁꯨ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯥ ꯍꯦꯛ ꯌꯧꯈꯤꯕꯒ ꯃꯄꯥꯒ ꯃꯃꯥꯒ ꯈꯠꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯤꯅꯥꯁꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗꯒꯤ ꯇꯞꯅ ꯊꯣꯔꯛꯇꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯇꯨꯅ ꯊꯣꯡꯖꯤꯟ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯆꯦꯞꯊꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯄꯥꯅ ꯃꯃꯥꯗ ꯁꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯄꯤꯛꯂꯤꯕꯤ ꯃꯤꯅꯥꯅ ꯊꯣꯡꯖꯤꯟ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ "ꯅꯪꯕꯨ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯄꯤꯛꯂꯤꯕꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯕꯗꯤ ꯑꯉꯥꯡ ꯑꯁꯤꯅꯁꯨ ꯅꯪꯒꯤ ꯅꯋꯣꯡ ꯅꯇꯧ ꯑꯗꯨꯗ ꯀꯤꯕ ꯇꯥꯕꯅꯤ꯫ ꯅꯪꯁꯦ ꯃꯃꯥꯅꯤꯅꯦ. ꯅꯪꯕꯨ ꯅꯆꯥꯈꯩꯁꯤꯕꯨ ꯅꯨꯡꯁꯤꯕꯒ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ? ꯅꯪꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ? ꯅꯪꯅ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯁꯤꯜꯂꯛꯂꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯅꯪ ꯂꯩꯕ ꯌꯥꯔꯣꯏꯀꯣ." ꯑꯗꯨꯕꯨ ꯃꯤꯅꯥꯒꯤ ꯃꯄꯥꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯃꯃꯥꯗꯤ ꯀꯔꯤꯁꯨ ꯇꯥꯁꯤꯟꯅꯗꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩ꯫ ꯃꯇꯧ ꯑꯗꯨꯗ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯊꯧꯁꯥꯗꯦ ꯍꯥꯏꯕꯒꯨꯝꯅ ꯃꯄꯥꯅ ꯈꯪꯍꯧꯗꯅ ꯃꯃꯥꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄ ꯑꯗꯨꯗ ꯃꯤꯅꯥꯒꯤ ꯃꯃꯥ ꯑꯗꯨ ꯃꯃꯥꯏ ꯑꯗꯨ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄ ꯑꯗꯨꯗ ꯊꯣꯡꯖꯤꯟ ꯃꯅꯥꯛꯇ ꯂꯣꯟꯅ ꯌꯦꯡꯂꯝꯕ ꯃꯤꯅꯥꯒ ꯑꯃꯨꯛꯀꯁꯨ ꯍꯦꯛ ꯃꯤꯠꯆꯥꯟꯅꯔꯨꯔꯦ꯫ ꯑꯁꯨꯝꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯃꯤꯅꯥ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯃꯥꯅ ꯃꯥꯕꯨ ꯁꯥꯎꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯀꯤꯖꯔꯗꯨꯅ ꯃꯤꯅꯥ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯪꯂꯥꯟꯒꯤ ꯏꯄꯥꯛ ꯑꯃꯗ ꯇꯥꯎꯗꯨꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯕꯨ ꯃꯪꯂꯥꯟ ꯑꯣꯏꯅ ꯃꯪꯂꯝꯕ ꯃꯤꯅꯥ ꯃꯤꯀꯞ ꯈꯪꯇꯣꯛꯊꯣꯔꯛꯏ꯫ ꯅꯤꯡꯊꯤꯔꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯑꯗꯨꯅ ꯃꯤꯅꯥꯒꯤ ꯁꯛꯐꯝ ꯑꯗꯨ ꯍꯥꯏꯐꯦꯠ ꯃꯛꯁꯤꯟꯕꯒꯨꯝ ꯇꯧꯏ꯫ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯤꯅꯥ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯕꯣꯛꯄꯨ ꯀꯣꯟꯁꯤꯟꯗꯨꯅ ꯇꯨꯝꯕ ꯊꯦꯝꯖꯔꯤ꯫ ꯃꯕꯣꯛꯁꯨ ꯃꯁꯨꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯂꯗꯨꯅ ꯃꯁꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯁꯨꯝꯕꯤꯔꯤ꯫ ꯅꯣꯡ ꯉꯥꯜꯂꯗꯨꯅ ꯇꯤꯅꯥ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯆꯦꯞꯊꯗꯨꯅ ꯉꯔꯥꯡ ꯑꯍꯤꯡ ꯃꯍꯥꯛꯅ ꯊꯝꯂꯝꯕ ꯃꯤꯅꯥ ꯍꯥꯏꯅ ꯊꯥꯕ ꯃꯤꯇꯝ ꯑꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕ ꯈꯪꯄꯣꯛ ꯄꯣꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯉꯔꯥꯡ ꯑꯍꯤꯡ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛ ꯑꯗꯨ ꯃꯍꯩ ꯌꯥꯟꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯤꯇꯝ ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯈꯪꯂꯦ꯫ ꯁꯥꯎꯅꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯑꯌꯨꯛꯀꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯇꯤꯅꯥ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯄꯨꯒꯗꯧꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨꯗ ꯑꯃꯃꯝꯇ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯂꯥꯏꯔꯤꯛ ꯑꯃꯗꯒꯤ ꯐꯣꯇꯣ ꯑꯃꯈꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯇꯤꯅꯥꯒꯤ ꯃꯈꯣꯡ ꯃꯌꯥ ꯑꯗꯨꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯐꯣꯇꯣ ꯑꯗꯨ ꯇꯞꯅ ꯂꯧꯈꯠꯇꯨꯅ ꯐꯣꯇꯣ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯇꯤꯅꯥꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ ꯅꯨꯡꯁꯤꯕꯤ, ꯏꯆꯦꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯐꯣꯇꯣꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯏꯆꯦ, ꯅꯪꯕꯨ ꯃꯐꯝ ꯀꯩꯗ ꯂꯩꯕꯒꯦ? ꯉꯁꯤꯁꯨ ꯏꯆꯦ ꯅꯪꯕꯨ ꯅꯅꯥꯎꯅꯨꯄꯤ ꯑꯩꯅ ꯊꯤꯔꯤꯌꯦ꯫ ꯅꯅꯥꯎꯅꯨꯄꯤ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯈꯪꯕꯤꯗꯨꯅ ꯏꯆꯦꯒꯤ ꯏꯕꯦꯝꯃ ꯅꯆꯦ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯤꯔꯣ ꯏꯆꯦ꯫ ꯃꯄꯣꯛꯁꯤꯃꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯪꯅꯗꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗꯧꯔꯕꯅꯤ ꯏꯆꯦ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯑꯣ ꯏꯆꯦ." ꯑꯁꯤ ꯍꯥꯏꯅ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯆꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯤꯅꯥꯒꯤ ꯃꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯅꯤꯡꯉꯝꯗꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯃꯁꯥꯅ ꯊꯦꯝꯖꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯊꯣꯏꯅ ꯍꯦꯟꯅ ꯐꯖꯕ ꯃꯃꯤꯡ ꯆꯠꯄ ꯀꯣꯂꯦꯖꯅꯤ꯫ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯒꯦꯠ ꯑꯗꯨꯗꯒꯤ ꯍꯦꯛ ꯆꯪꯂꯛꯄꯗ ꯅꯥꯀꯟ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯃꯈꯜ ꯁꯨꯔꯕ ꯊꯣꯏꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯂꯩꯔꯥꯡꯁꯤꯡ ꯃꯗꯨꯅ ꯀꯣꯂꯦꯖ ꯑꯗꯨꯕꯨ ꯐꯖꯍꯟꯕꯗ ꯃꯇꯦꯡ ꯑꯣꯏꯔꯤ꯫ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯃꯅꯥ ꯄꯨꯡꯂꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯅ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥ ꯑꯗꯨꯗ
ꯀꯣꯂꯦꯖ ꯑꯗꯨꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯣꯏꯖꯔꯤ꯫ ꯇꯤꯅꯥ ꯃꯕꯨꯛꯅꯤꯡꯗ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯀꯌꯥꯕꯨ ꯂꯣꯏꯅꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯒꯦꯠ ꯑꯗꯨꯗꯒꯤ ꯍꯦꯛ ꯆꯪꯂꯛꯄꯗ ꯀꯣꯂꯦꯖ ꯑꯗꯨ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯔꯣꯀꯤꯕꯨ ꯇꯤꯅꯥꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯩ꯫ ꯇꯤꯅꯥ ꯔꯣꯀꯤꯕꯨ ꯎꯖꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯄꯦꯟꯗꯕ, ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯔꯣꯀꯤꯒꯤ ꯃꯇꯧ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯥꯏꯕꯁꯨ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯃꯤꯅꯥ ꯑꯗꯨ ꯔꯣꯀꯤ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯔꯣꯀꯤꯁꯨ ꯃꯤꯅꯥ ꯎꯖꯕ ꯑꯗꯨꯗ ꯍꯔꯥꯎꯖꯗꯨꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯝ ꯊꯦꯡꯉꯤꯅ, ꯉꯁꯥꯏꯗꯒꯤ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ꯫ ꯂꯥꯛꯑꯣ, ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯔꯁꯦ꯫ ꯗꯥ ꯔꯣꯀꯤ, ꯁꯥꯎꯅꯨꯀꯣ, ꯑꯩ ꯉꯁꯤꯒꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯔꯣꯀꯤꯇꯕꯨ ꯌꯦꯡꯖꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯆꯔꯝꯕ ꯇꯤꯅꯥ ꯑꯗꯨ ꯃꯤꯅꯥ ꯎꯕꯃꯛꯇꯗ ꯁꯥꯒꯠꯆꯔꯝꯕ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯈꯤꯕꯒꯨꯝ ꯇꯧꯔꯦ꯫ ꯁꯛꯐꯝ ꯑꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯤꯅꯥ ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ꯫ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯗꯥ ꯔꯣꯀꯤꯗꯕꯨ ꯑꯩꯅ ꯁꯦꯟꯅꯖꯗꯨꯅ ꯃꯥꯒꯤ ꯃꯃꯤꯒꯨꯝꯅ ꯏꯅꯖꯔꯛꯄꯅꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯉꯥꯎꯖꯔꯛꯄꯅꯤ꯫ ꯑꯩꯁꯦ ꯉꯁꯤꯗꯤ ꯑꯔꯦꯝꯕ ꯇꯥꯔꯕ꯭ꯔꯥ? ꯅꯠꯇꯦ, ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯜꯂꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯌꯦꯜꯂꯛꯄ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ꯫ ꯗꯥ ꯔꯣꯀꯤꯗꯤ ꯑꯩꯒꯤꯅꯤ, ꯑꯩꯇꯒꯤꯅꯤ, ꯃꯄꯣꯛꯁꯤꯃꯒꯤ ꯇꯤꯅꯥꯒꯤꯅꯤ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯍꯧꯅꯁꯥ ꯑꯐ ꯐꯠꯇ ꯃꯁꯛ ꯈꯪꯗ꯭ꯔꯤꯕꯤ ꯇꯤꯅꯥ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯗꯨꯅ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤ꯫ ꯀꯣꯂꯦꯖ ꯑꯁꯤꯗ ꯍꯦꯛ ꯇꯝꯂꯛꯄꯗꯒꯤ ꯔꯣꯀꯤꯕꯨ ꯑꯍꯥꯟꯕ ꯍꯦꯛ ꯎꯖꯕꯃꯛꯇꯗ ꯇꯤꯅꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯈꯪꯖꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯀꯥꯏꯊꯤꯕꯤ ꯅꯨꯆꯥꯒꯤ ꯃꯄꯣꯛ ꯑꯣꯏꯔꯨꯕꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯄ ꯉꯝꯖꯗ ꯉꯁꯤ ꯐꯥꯎꯕ ꯔꯣꯀꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯕꯨ ꯌꯦꯡꯖꯔꯒ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯆꯗꯨꯅ ꯂꯥꯛꯆꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯒꯤ ꯂꯃꯥꯏꯗ ꯌꯥꯎꯗꯕꯤ ꯃꯤꯅꯥꯅ ꯇꯤꯅꯥꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯌꯦꯠꯄ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯑꯣꯏꯔꯔꯤ꯫ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯔꯣꯀꯤ ꯑꯃꯗꯤ ꯃꯤꯅꯥꯁꯨ ꯌꯨꯝꯗ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄꯗ ꯃꯤꯅꯥꯅ, ꯗꯥ ꯔꯣꯀꯤ, ꯑꯩ ꯋꯥꯁꯔꯨꯝꯗ ꯑꯝꯇ ꯆꯪꯂꯨꯈꯤꯒꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯔꯣꯀꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯤꯅꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯀ꯭ꯂꯥꯁ ꯂꯣꯏꯔꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅ ꯀꯣꯂꯦꯖ ꯑꯗꯨ ꯈꯔꯗꯤ ꯏꯆꯤꯛ ꯆꯤꯛꯏ꯫ ꯃꯤꯅꯥ ꯋꯥꯁꯔꯨꯝ ꯑꯗꯨꯗ ꯆꯪꯕ ꯂꯣꯏꯔꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯇꯤꯅꯥ ꯑꯗꯨꯁꯨ ꯋꯥꯁꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯤꯅꯥꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯑꯁꯥꯎꯕ ಮಿꯠꯌꯦꯡ ꯑꯃꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯤꯅꯥꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯀꯣꯔꯤꯒꯤ ꯈꯨꯖꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨ ꯈꯪꯂꯝꯃꯤ꯫ ꯃꯤꯅꯥꯒꯤ ꯃꯕꯣꯛꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯃꯥꯏꯕꯤ ꯅꯨꯄꯤ ꯑꯃꯅ ꯄꯤꯕꯤꯔꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯂꯥꯏ ꯇꯤꯟ ꯆꯪꯕ ꯉꯝꯗꯕ ꯈꯨꯖꯤꯅꯤ꯫ ꯈꯨꯖꯤ ꯑꯗꯨ ꯃꯤꯅꯥꯗ ꯃꯕꯣꯛꯅ ꯑꯃꯨꯛ ꯄꯤꯕꯅꯤ꯫ ꯈꯨꯖꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨ ꯈꯪꯂꯕꯗ ꯇꯤꯅꯥ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯍꯧꯏ꯫ ꯑꯣ, ꯑꯩꯅ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕ ꯑꯁꯤꯗꯤ ꯈꯨꯖꯤ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯁꯤꯅꯅꯤꯗꯅ꯫ ꯐꯩ, ꯀꯌꯥꯝ ꯀꯨꯏꯅ ꯅꯪꯅ ꯇꯤꯅꯥꯒꯤ ꯈꯨꯠꯇꯒꯤ ꯆꯦꯟꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯇꯤꯅꯥꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯅꯤ꯫ ꯃꯤꯌꯥꯏ ꯆꯜꯂꯕ ꯃꯥꯏꯊꯣꯡꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯁꯛꯂꯣꯟ ꯀꯌꯥ ꯄꯨꯕ ꯃꯤꯁꯛ ꯑꯃꯅ ꯃꯈꯨꯠꯇ ꯑꯗꯔ ꯒꯨꯂꯥꯞ ꯑꯃ ꯄꯥꯏꯗꯨꯅ ꯃꯤꯅꯥꯒꯤ ꯃꯣꯡꯐꯝ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ꯫ ꯃꯤꯁꯛ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯔꯣꯀꯤꯅꯤ꯫ ꯃꯣꯡꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯔꯣꯀꯤꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯑꯗꯔ ꯒꯨꯂꯥꯞ ꯑꯗꯨ ꯃꯤꯅꯥꯒꯤ ꯃꯣꯡꯐꯝ ꯃꯊꯛ ꯑꯗꯨꯗ ꯇꯞꯅ ꯊꯝꯂꯗꯨꯅ ꯃꯆꯤꯟꯗꯒꯤ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯅꯥ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯅꯪꯒꯤ ꯃꯣꯡꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯄꯦꯟꯗꯕ ꯑꯋꯥꯕ ꯃꯩꯆꯥꯛꯁꯤꯡ ꯑꯁꯦ ꯇꯝꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯪꯗꯤ ꯈꯪꯗꯕ꯭ꯔꯥ? ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯉꯁꯤꯁꯨ ꯃꯨꯠꯄ ꯅꯥꯏꯗ꯭ꯔꯤ꯫ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯩꯆꯥꯛ ꯑꯁꯦ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯤꯅꯥ, ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯃꯩ ꯏꯁꯤꯡꯅ ꯆꯥꯟꯅꯕꯁꯨ ꯀꯣꯛꯄ ꯅꯥꯏꯔꯔꯣꯏ꯫ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯦ ꯉꯁꯤ ꯐꯥꯎꯕ ꯂꯝꯂꯥꯟꯕꯤ ꯑꯃꯠꯇ ꯌꯦꯡꯗ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯩꯆꯥꯛꯄꯨ ꯀꯥꯎꯕ ꯉꯝꯗꯅ ꯂꯩꯔꯤꯌꯦ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯔꯣꯀꯤꯅ ꯎꯞꯂꯤꯕ ꯑꯅꯣꯞ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯆꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯅꯣꯞ ꯑꯗꯨ ꯑꯃꯨꯛ ꯇꯞꯅ ꯎꯞꯁꯤꯟꯗꯨꯅ ꯍꯧꯈ꯭ꯔꯕ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯀꯣꯂꯦꯖꯀꯤ ꯃꯇꯝ ꯑꯃꯗ ꯅꯣꯡꯃ ꯃꯤꯅꯥꯅ ꯃꯥꯒꯤ ꯃꯐꯝꯗ ꯂꯤꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯃꯤꯅꯥꯅ ꯔꯣꯀꯤꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯂꯤ꯫ ꯃꯤꯅꯥ, ꯀꯥꯏꯗꯅꯣ ꯅꯪꯅ ꯑꯩ ꯄꯨꯔꯛꯏꯁꯤꯕꯣ?
ꯃꯤꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ, ꯇꯥꯔꯣꯀꯦ, ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯐꯝꯗ ꯎꯠꯀꯦ꯫ ꯃꯤꯅꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯔꯣꯀꯤ ꯇꯨꯃꯤꯟꯅ ꯃꯤꯅꯥꯅ ꯄꯨꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯅ ꯁꯣꯔꯣꯛ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯤꯅꯥꯅ ꯆꯠꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯔꯣꯀꯦ, ꯌꯨꯝ ꯑꯁꯤ ꯐꯖꯕ꯭ꯔꯥ? ꯔꯣꯀꯤꯁꯨ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯂꯝꯗꯦ꯫ ꯐꯖꯔꯕ ꯌꯨꯝꯅꯤ, ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨ ꯀꯨꯏꯔꯕꯅ ꯀꯅꯥꯁꯨ ꯂꯩꯅꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯌꯨꯝ ꯑꯗꯨꯗ ꯊꯥꯔꯤꯕ ꯃꯆꯨꯁꯤꯡ ꯑꯗꯨꯁꯨ ꯑꯅꯝꯕ ꯂꯣꯏꯅ ꯀꯣꯛꯊꯔꯦ꯫ ꯋꯥꯜꯁꯤꯡ ꯑꯗꯨꯁꯨ ꯃꯆꯦꯠ ꯃꯆꯦꯠ ꯈꯔ ꯑꯗꯨꯃꯛ ꯀꯥꯏꯔꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯎꯔꯤꯕ ꯒꯦꯠ ꯑꯗꯨꯗ ꯃꯜꯂꯕ ꯀꯣꯜꯍꯤꯡ ꯀꯥꯔꯕ ꯁꯣ ꯑꯃꯅ ꯆꯦꯠꯅ ꯂꯣꯟꯗꯨꯅ ꯊꯝꯂꯤ꯫ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯁꯥꯏꯟꯕꯣꯔꯗ ꯃꯆꯥ ꯑꯃ ꯊꯥꯗꯨꯅ ꯊꯝꯂꯤ, ꯍꯟꯇꯦꯗ ꯍꯥꯎꯁ꯫ ꯍꯟꯇꯦꯗ ꯍꯥꯎꯁ ꯍꯥꯏꯅ ꯊꯥꯔꯤꯕ ꯑꯗꯨ ꯎꯕꯗ ꯔꯣꯀꯤ ꯃꯁꯥ ꯑꯗꯨ ꯈꯔ ꯈꯖꯤꯛ ꯈꯧꯇꯛ ꯆꯥꯏ꯫ ꯔꯣꯀꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯤꯅꯥꯅ ꯅꯤꯡꯉꯝꯗꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯇꯥꯔꯣꯀꯦ, ꯌꯨꯝ ꯑꯁꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯈꯔꯗ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯣꯏꯖꯔꯕꯁꯨ ꯉꯁꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯉꯁꯤꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯔꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯅꯐꯝꯗ ꯂꯤꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯣꯀꯤꯕꯨ ꯄꯨꯔꯛꯄꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯣꯀꯤ ꯃꯤꯅꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯉꯛꯄ ꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯃꯤꯅꯥ, ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤꯒꯤ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯅꯣ? ꯉꯁꯤꯗꯤ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯂꯤꯔꯣ꯫ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯇꯨꯅ, ꯇꯥꯔꯣꯀꯦ, ꯋꯥꯔꯤ ꯑꯁꯦ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯤꯅꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯔꯣꯀꯤꯒꯤ ꯃꯐꯝꯗ ꯂꯤꯔꯛꯂꯝꯃꯤ꯫ ꯄꯩꯁꯥ ꯐꯅ ꯄꯥꯏꯔꯕꯁꯨ, ꯂꯟ ꯊꯨꯝ ꯐꯅ ꯂꯩꯔꯕꯁꯨ, ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯄꯦꯟꯗꯕ, ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯕꯁꯤ ꯆꯨꯝꯂꯕ ꯋꯥꯐꯝꯅꯤ꯫ ꯁꯣꯔꯣꯛ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯂꯩꯔꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯗꯨꯗ ꯑꯎꯕꯁꯤꯡꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯂꯣꯏ꯫ ꯃꯊꯣꯜ 3 ꯁꯨꯅ ꯁꯥꯔꯤꯕ ꯌꯨꯝꯅꯤ꯫ ꯃꯆꯥ ꯈꯥꯏꯅ ꯈꯥꯏꯅ ꯆꯥꯟꯅꯅ ꯊꯥꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯆꯨꯁꯤꯡ ꯑꯗꯨ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯝꯂꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯐꯝ ꯆꯥꯅ ꯃꯆꯥ ꯈꯥꯏꯅ ꯊꯝꯂꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯂꯩꯈꯜ ꯁꯨꯅ ꯁꯥꯠꯂꯤꯕ ꯂꯩꯀꯣꯜ ꯑꯗꯨꯅꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯒꯨꯟ ꯍꯥꯞꯂꯤ꯫ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯤꯛꯇꯛ ꯇꯧꯕ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯗꯨꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯅꯤꯡꯊꯤꯖꯩ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯃꯊꯧ ꯇꯧꯔꯤꯕꯤ, ꯂꯩꯀꯣꯜ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯃꯥꯂꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯊꯧ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯈꯣꯏꯗꯥꯅ ꯇꯧꯕ ꯎꯏ꯫ ꯃꯤꯅꯥꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯃꯥ, ꯃꯈꯣꯏ 3 ꯌꯨꯝ ꯑꯗꯨꯗ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯥꯒꯤ ꯃꯃꯥ ꯑꯁꯤ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯏꯇꯠ ꯇꯠꯇꯅ ꯇꯧꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯄꯤꯛꯂꯤꯕꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕꯤ ꯃꯤꯅꯥꯗꯤ ꯃꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯀꯤꯅ ꯀꯤꯅ ꯇꯨꯃꯤꯟꯅ ꯃꯃꯥꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯅꯥ ꯃꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯩꯕ ꯀꯤꯖꯔꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯀꯣꯜ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕꯤ ꯃꯥꯂꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯃꯄꯥ ꯂꯥꯛꯄ ꯉꯥꯏꯖꯈꯤ꯫ ꯃꯤꯅꯥꯒꯤ ꯃꯃꯥꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯄꯥꯁꯨ ꯑꯗꯨꯃꯛ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥ ꯑꯁꯤꯒꯤ ꯈꯟꯗꯨꯅ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯏꯇꯠ ꯇꯠꯇꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯩꯕ, ꯉꯥꯡꯕ ꯀꯌꯥ ꯇꯧꯗꯨꯅ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯌꯨꯝ ꯑꯗꯨꯗ ꯈꯠꯅ ꯆꯩꯅꯕ ꯀꯌꯥ ꯏꯇꯠ ꯇꯠꯇꯅ ꯇꯧꯔꯝꯃꯤ꯫ ꯃꯄꯥ ꯃꯃꯥꯅ ꯈꯠꯅ ꯆꯩꯅꯕ ꯑꯗꯨꯅ ꯄꯤꯛꯂꯤꯕꯤ ꯃꯆꯥ ꯃꯤꯅꯥ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯤꯅꯥꯒꯤ ꯃꯃꯥꯒꯤ ꯊꯧꯑꯣꯡ ꯑꯗꯨꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯅ ꯃꯄꯥꯅ ꯁꯥꯎꯕꯗꯒꯤ ꯃꯤꯅꯥꯒꯤ ꯃꯃꯥ ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤ꯫ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯃꯤꯅꯥꯕꯨ ꯄꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯃꯄꯥꯅ, ꯏꯆꯥꯅꯨꯄꯤ ꯄꯨꯕ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯝꯃꯒ ꯑꯉꯥꯡ ꯑꯁꯦ ꯅꯪꯒꯤ ꯐꯠꯇꯕ ꯂꯝꯆꯠ ꯑꯗꯣ ꯍꯩꯅꯔꯛꯀꯅꯤ꯫ ꯏꯆꯥꯅꯨꯄꯤꯗꯤ ꯃꯐꯥꯏꯒꯤ ꯅꯥꯛꯇ ꯊꯝꯒꯅꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯤꯛꯂꯤꯕꯤ ꯃꯤꯅꯥ ꯀꯤꯖꯔꯗꯨꯅ ꯃꯄꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯩ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯌꯦꯠꯄ ꯄꯤ ꯍꯥꯏꯕꯒꯨꯝꯅ ꯁꯥꯎꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯤꯅꯥꯒꯤ ꯃꯃꯥꯅ ꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯄꯥ ꯃꯆꯥ ꯏꯪꯅ ꯆꯤꯛꯅ ꯃꯇꯝ ꯈꯔꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯛꯈꯤ꯫ ꯍꯩꯅꯕꯤ ꯍꯥꯏꯕꯁꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯄꯥꯛ ꯊꯥꯗꯣꯛꯄ ꯉꯝꯗꯦ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕꯃꯛꯅꯤ꯫ ꯐꯥꯈꯤꯕ ꯏꯁꯩ ꯅꯣꯡꯃꯇꯁꯨ ꯉꯪꯏ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯐꯝ ꯂꯝꯗꯝ ꯑꯗꯨꯗꯁꯨ ꯃꯤꯅꯥꯒꯤ ꯃꯃꯥ ꯑꯗꯨ
ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯛꯈꯤ꯫ ꯌꯨꯝꯂꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀ ꯀꯌꯥ ꯂꯣꯟꯗꯤꯡꯅꯗꯕꯒꯨꯝꯅ ꯎꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯏ ꯁꯥꯟꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯆꯤꯕꯣꯟ ꯉꯥꯡꯅꯩ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯄꯨ ꯐꯨꯈꯤꯕ ꯆꯩꯈꯤꯕꯁꯤꯡ ꯃꯆꯥꯅꯨꯄꯤ ꯃꯤꯅꯥꯕꯨ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯃꯨꯜꯍꯧꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯉꯁꯤꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯌꯦꯛꯇꯨꯅ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯉꯛꯄꯅꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯝꯅꯤꯡꯂꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯊꯝꯅꯤꯡꯂꯤꯕ? ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯆꯥꯅꯨꯄꯤꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯝꯅꯤꯡꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯀꯔꯤ ꯃꯔꯝꯒꯤ? ꯄꯥꯎꯈꯨꯝ ꯐꯪꯗꯕ ꯋꯥꯍꯪꯅꯤ꯫ ꯅꯣꯡꯃ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗ ꯄꯤꯛꯂꯤꯕꯤ ꯃꯤꯅꯥ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡ ꯃꯌꯥ ꯑꯗꯨꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ "ꯃꯤꯅꯥ, ꯃꯃꯥ ꯂꯥꯛꯏ, ꯍꯧꯒꯠꯂꯨ, ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯠꯂꯁꯤ ꯂꯥꯛꯑꯣ." ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯤꯅꯥ ꯃꯃꯤꯠ ꯑꯗꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯤꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯀꯥꯡꯈ ꯑꯗꯨꯗꯒꯤ ꯑꯀꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛ "ꯃꯤꯅꯥ, ꯃꯤꯅꯥ" ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯤꯅꯥ ꯃꯍꯥꯛꯀꯤ ꯀꯥꯡꯈ ꯑꯗꯨꯗ ꯀꯤꯅ ꯄꯥꯛꯊꯗꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯅꯥꯒꯤ ꯃꯃꯥꯏ ꯑꯗꯨ ꯀꯥꯡꯈ ꯑꯗꯨꯗꯒꯤ ꯅꯣꯡꯈꯠꯂꯛꯄꯗ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜ ꯃꯌꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯐꯠ ꯁꯝꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯄꯤꯛꯂꯤꯕꯤ ꯃꯤꯅꯥ ꯃꯥꯁꯨ ꯃꯁꯥ ꯄꯨꯝꯕ ꯑꯀꯤꯕꯅ ꯊꯨꯝꯍꯠꯈꯤꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯐꯠ ꯀꯨꯝꯊꯔꯛꯇꯨꯅ ꯀꯟꯅ ꯃꯄꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯛꯄꯒꯨꯝꯅ ꯈꯣꯡꯀꯥꯞ ꯃꯈꯣꯜ ꯊꯣꯛꯅ ꯒꯝ ꯂꯥꯎꯅ ꯆꯦꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯈꯣꯡꯀꯥꯞ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯤꯅꯥ ꯀꯞꯅ ꯀꯟꯅ ꯂꯥꯎꯔꯗꯨꯅ "ꯄꯄꯥ, ꯄꯄꯥ" ꯍꯥꯏꯅ ꯃꯄꯥꯕꯨ ꯀꯧꯔꯛꯏ꯫ ꯇꯥꯔꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯤꯅꯥꯒꯤ ꯃꯄꯥꯗꯨꯁꯨ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄꯒ ꯈꯪꯍꯧꯗꯅ ꯃꯆꯥꯅꯨꯄꯤꯅ ꯃꯍꯥꯛꯄꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯈꯠꯇꯨꯅ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯃꯤꯅꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯁꯦ, ꯄꯄꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ." ꯃꯤꯅꯥꯅ ꯑꯃꯨꯛ ꯍꯤꯛ ꯀꯞꯂꯗꯨꯅ ꯃꯆꯤꯟ ꯃꯆꯥ ꯑꯗꯨꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯄꯥꯈꯠꯅ "ꯄꯄꯥ, ꯃꯃꯥꯗꯣ ꯑꯩ ꯀꯥꯗ ꯂꯩꯍꯧꯏ, ꯃꯁꯛꯇꯤ ꯎꯗꯦ. ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯏꯅꯤ, ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯍꯥꯏꯔꯤꯕ. ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯄꯄꯥ." ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯥꯏꯐꯦꯠ ꯆꯤꯡꯅꯕꯗꯤ ꯄꯣꯛꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯕꯨ ꯃꯨꯟꯅ ꯈꯪꯕꯅꯤꯅ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ, "ꯃꯤꯅꯥ, ꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯅ?" ꯃꯆꯥꯅꯨꯄꯤꯅ ꯄꯦꯔꯤ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯅꯦ ꯄꯄꯥ, ꯑꯩꯒꯤ ꯀꯥꯡꯈ ꯃꯈꯥꯗ ꯑꯩꯕꯨ ꯀꯧꯔꯛꯏꯅꯦ." ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯀꯤꯕ ꯑꯗꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯃꯄꯥꯒꯤ ꯀꯥꯗ ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯎꯏꯔꯣꯜ ꯇꯨꯝꯊꯔꯨꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜꯅ "ꯏꯆꯥꯅꯨꯄꯤꯕꯨ ꯃꯃꯥ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯧ" ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯤꯅꯥꯒꯤ ꯃꯄꯥ ꯑꯗꯨ ꯃꯃꯤꯠ ꯈꯪꯁꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯤ ꯃꯤꯅꯥꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯃꯄꯥꯕꯨ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯇꯨꯝꯖꯔꯝꯃꯤ꯫ ꯀꯣꯟꯁꯤꯜꯂꯤꯕ ꯃꯈꯨꯠ ꯃꯆꯥ ꯑꯗꯨ ꯇꯞꯅ ꯊꯥꯡꯊꯕꯤꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯔꯣꯝꯗꯒꯤꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯇꯣꯛꯇꯨꯅ ꯊꯣꯔꯛꯄꯗ ꯊꯣꯡ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯘꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯤꯅꯥꯒꯤ ꯃꯄꯥ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯊꯣꯡꯗꯨ ꯍꯦꯛ ꯂꯣꯟꯁꯤꯟꯈꯤꯕꯒ ꯃꯤꯅꯥꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯀꯤꯅ ꯀꯞꯂꯒ ꯃꯄꯥꯕꯨ ꯀꯧꯗꯨꯅ "ꯄꯄꯥ, ꯊꯣꯡ ꯍꯥꯡꯉꯣ, ꯃꯃꯥ ꯂꯥꯛꯑꯦ. ꯃꯃꯥꯅ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯒꯗꯣꯔꯦ. ꯑꯩ ꯀꯤꯖꯩꯌꯦ ꯄꯄꯥ." ꯃꯆꯥꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯊꯤꯟꯗꯨꯅ "ꯃꯤꯅꯥ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯏ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯗꯨꯅ ꯆꯪꯂꯛꯄꯗꯗꯤ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯁꯛꯎꯗꯕ ꯑꯃꯅ ꯃꯤꯅꯥꯕꯨ ꯀꯣꯏꯆꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯑꯀꯟꯕ ꯁꯥꯍꯨꯝ ꯑꯃꯅ ꯃꯍꯥꯛꯄꯨ ꯈꯪꯏꯟ ꯏꯟꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯁꯛꯎꯗꯕ ꯑꯗꯨꯅ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯤꯅꯥꯒꯤ ꯃꯄꯥꯁꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕు ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯇꯨꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯤꯅꯥꯕꯨ ꯁꯛꯎꯗꯕ ꯑꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯃꯤꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯀꯅꯥꯅꯣ ꯑꯃꯅ ꯇꯥꯞ ꯐꯥꯔꯝꯃꯤ꯫
ꯑꯗꯨꯗꯒꯤ ꯃꯤꯅꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯝꯕ ꯑꯗꯨꯁꯨ ꯈꯪꯂꯦꯞ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯤꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯐꯥꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯀꯣꯜ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕꯤ ꯃꯥꯂꯤ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯁꯨ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯄꯨꯝꯅꯃꯛ ꯈꯪꯏ꯫ ꯃꯥꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯅꯥꯕꯨ ꯁꯠ ꯄꯝꯈꯠꯇꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯅꯥꯒꯤ ꯃꯄꯥꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯀꯤꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯍꯦꯛ ꯆꯦꯜꯂꯛꯄꯒ ꯌꯨꯝ ꯑꯗꯨꯒꯤ ꯒꯦꯠ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯤꯅꯥꯒꯤ ꯃꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯉꯝꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯕꯒꯨꯝꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯂꯤ ꯅꯨꯄꯤ ꯑꯗꯨꯅ "ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯃꯗꯨꯗꯒꯤ ꯃꯊꯥꯗ ꯄꯝꯂꯝꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯥꯂꯤ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯔꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯄꯨꯡꯐꯝ ꯌꯧꯔꯛꯂꯦ꯫ ꯑꯩꯒꯤ ꯄꯤꯛꯂꯤꯕꯤ ꯏꯆꯥ ꯑꯁꯤꯕꯨ ꯏꯃꯥꯅ ꯄꯨꯕꯤꯗꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯈꯨꯗꯣꯡꯊꯤꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯞꯅ ꯆꯦꯟꯕꯤꯈ꯭ꯔꯣ꯫ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯏꯃꯥꯅ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯎꯀꯣ." ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯤꯅꯥꯅ ꯀꯞꯂꯗꯨꯅ, "ꯄꯄꯥ, ꯑꯩ ꯄꯄꯥ ꯌꯥꯎꯗꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯣꯏꯌꯦ, ꯅꯪꯁꯨ ꯆꯠꯁꯤꯜꯂꯛꯑꯣ ꯄꯄꯥ." ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤꯅ ꯃꯆꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯅꯥꯟꯕꯤꯗꯨꯅ, "ꯃꯤꯅꯥ, ꯄꯄꯥ ꯁꯣꯏꯗꯅ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤꯌꯦ." ꯑꯁꯨꯝꯅ ꯍꯥꯏꯕ ꯂꯣꯏꯕꯒ ꯃꯤꯅꯥꯒꯤ ꯃꯄꯥ ꯑꯗꯨ ꯑꯀꯟꯕ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯁꯛꯎꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯨꯝ ꯑꯗꯣꯝꯗ ꯈꯪꯆꯤꯡ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯐꯤꯚꯝ ꯑꯗꯨꯗ ꯃꯥꯂꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯤꯔꯗꯨꯅ ꯃꯤꯅꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯤꯅꯥꯁꯨ ꯀꯞꯇꯨꯅ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯤꯅꯥ ꯑꯃꯗꯤ ꯃꯥꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯁꯛꯎꯗꯕ ꯑꯗꯨ ꯆꯤꯡꯂꯝꯕ ꯃꯤꯅꯥꯒꯤ ꯃꯄꯥ ꯑꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯤꯕ ꯑꯗꯣꯝꯗ ꯑꯀꯟꯕ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯀꯟꯕ ꯁꯥꯍꯨꯝ ꯑꯗꯨ ꯃꯥꯂꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯀꯣꯔꯤꯒꯤ ꯈꯨꯖꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯕ ꯉꯝꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯔꯣꯀꯤꯒꯤ ꯃꯐꯝꯗ ꯂꯤꯔꯕ ꯃꯇꯨꯡꯗ ꯃꯤꯅꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯗꯥ ꯔꯣꯀꯤ, ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯕꯣꯛꯀꯤ ꯈꯨꯗꯥꯡꯗ ꯁꯤꯈꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯈꯨꯖꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯈꯤꯕꯅꯤ꯫ ꯑꯕꯣꯛꯀꯤ ꯈꯨꯖꯤ ꯑꯗꯨꯅꯤ ꯑꯩꯅ ꯁꯤꯔꯤꯕꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯖꯤ ꯑꯗꯨ ꯔꯣꯀꯤꯗ ꯎꯠꯂꯤ꯫ ꯔꯣꯀꯤꯗꯤ ꯃꯤꯅꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, "ꯃꯤꯅꯥ, ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯄꯥꯗꯤ ꯀꯔꯝ ꯇꯧꯈꯤ?" ꯃꯤꯅꯥꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯅꯤꯡꯉꯝꯗꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯗꯥ ꯔꯣꯀꯤ, ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯄꯄꯥꯗꯣ ꯌꯨꯝ ꯑꯁꯤꯃꯛꯇꯗ ꯑꯗꯨꯃꯛ ꯂꯩꯈꯤꯗꯦ ꯍꯥꯏꯅ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯅꯥꯅ ꯀꯔꯤꯒꯤ ꯄꯄꯥꯕꯨ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯗꯨꯅ ꯃꯤꯁꯤ ꯑꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯗꯨꯃꯛ ꯈꯪꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯨꯕ ꯃꯤꯑꯣꯏ ꯁꯤꯕ ꯅꯥꯕ ꯀꯌꯥ ꯊꯣꯛꯂꯛꯄꯗꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯃꯤ ꯑꯃꯠꯇ ꯆꯪꯍꯟꯗꯅ ꯊꯝꯂꯛꯄꯅꯤ." ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯔꯣꯀꯤꯅ ꯑꯃꯨꯛ, "ꯃꯤꯅꯥ, ꯌꯨꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯊꯣꯛꯈꯤꯗ꯭ꯔꯕ꯭ꯔꯥ?" ꯃꯤꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯁꯨ ꯌꯨꯝ ꯑꯁꯤꯗ ꯆꯪꯕ ꯑꯗꯨꯃꯛ ꯉꯝꯅꯗꯕꯅꯤ꯫ ꯍꯟꯇꯦꯗ ꯍꯥꯎꯁ ꯍꯥꯏꯗꯨꯅ ꯊꯥꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯑꯕꯣꯛꯅ ꯑꯩꯒꯤ ꯏꯐꯝꯗ ꯂꯤꯕꯤꯕꯅꯤ." ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯔꯣꯀꯤꯅ ꯃꯤꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯃꯤꯅꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯍꯧꯈ꯭ꯔꯦ꯫ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌా ꯂꯥꯛꯂꯕꯁꯨ ꯅꯃꯥꯡ ꯊꯥꯅ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯊꯦꯡꯅꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯅꯥꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯗꯨꯅ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯤꯅꯥꯁꯨ ꯃꯥꯕꯨ ꯂꯨꯅ ꯈꯟꯖꯕ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯑꯗꯨꯗ ꯃꯆꯤꯟꯗ "ꯗꯥ ꯔꯣꯀꯤ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯔꯣꯀꯤꯕꯨ ꯀꯣꯟꯁꯤꯟꯖꯩ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯂꯨꯔꯕ ꯃꯇꯨꯡꯗ ꯔꯣꯀꯤꯅ, "ꯃꯤꯅꯥ, ꯉꯁꯤꯁꯨ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯂꯤꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗ ꯑꯗꯨꯃꯛ ꯅꯥꯁꯣꯟ ꯄꯤꯛꯅ ꯇꯥꯗꯨꯅ ꯂꯩꯔꯤ." ꯑꯁꯨꯝꯅ ꯔꯣꯀꯤꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯤꯅꯥ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯇꯨꯝꯊꯗꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯃꯆꯤꯟꯗ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯞꯅ ꯁꯣꯜꯂꯤ, "ꯀꯣꯔꯤꯒꯤ ꯈꯨꯖꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕꯗ ꯑꯌꯦꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ? ꯀꯔꯝ ꯀꯥꯟꯗ ꯈꯨꯖꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗꯒꯤ ꯂꯧꯊꯣꯛꯀꯅꯤ?"
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯪꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯐꯪꯕꯒꯨꯝꯅ ꯃꯥꯏꯊꯣꯡꯗ ꯍꯥꯏꯐꯦꯠ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯄꯣꯊꯥꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯑꯌꯨꯛꯀꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯂꯝꯄꯥꯛ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯅꯥ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯃꯤꯅꯥꯗ "ꯍꯥꯏ, ꯑꯩ ꯇꯤꯅꯥ, ꯃꯤꯡ ꯀꯩ ꯀꯧꯒꯦ?" ꯇꯤꯅꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯅꯥꯁꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ "ꯑꯩꯒꯤꯅ ꯃꯤꯅꯥ ꯀꯧꯏ." ꯑꯁꯨꯝꯅ ꯁꯛ ꯈꯪꯅꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯅꯅꯕ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯕꯤ, ꯃꯃꯥꯟꯅꯕꯤ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯇꯤꯅꯥꯒꯤ ꯋꯥꯈꯜꯗꯗꯤ ꯀꯔꯤꯕꯨ ꯈꯜꯂꯤꯕ, ꯀꯔꯤꯒꯤꯗꯃꯛ ꯃꯤꯅꯥꯒ ꯅꯛꯁꯤꯟꯅꯕ ꯄꯥꯝꯂꯤꯕ, ꯃꯍꯥꯛꯀꯤ ꯀꯔꯝꯕ ꯑꯔꯣꯟꯕ ꯊꯧꯔꯥꯡ, ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯀꯦꯟꯇꯤꯟ ꯑꯗꯨꯗ ꯃꯤꯅꯥꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯀꯦꯛ ꯀꯛꯇꯨꯅ ꯑꯊꯨꯝ ꯑꯍꯥꯎ ꯆꯥꯃꯤꯟꯅꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯇꯤꯅꯥꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯡꯅꯔꯤꯕ ꯑꯗꯨ ꯇꯤꯅꯥꯗꯤ ꯀꯌꯥ ꯈꯣꯏꯖꯪꯗꯕꯗꯧꯅ ꯎꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯅꯤꯗꯨꯅꯁꯨ ꯀꯔꯤꯁꯨ ꯎꯗꯦ ꯃꯤꯅꯥꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯀꯣꯔꯤꯒꯤ ꯈꯨꯖꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯤꯠꯌꯦꯡ ꯊꯝꯂꯤ꯫ ꯃꯤꯅꯥꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯃꯍꯥꯛꯀꯤ ꯀꯣꯔꯤꯒꯤ ꯈꯨꯖꯤ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯤꯅꯥꯒꯤ ꯕꯥꯔꯗꯦ ꯑꯗꯨꯒꯤ ꯊꯧꯔꯝ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯆꯠꯅꯈ꯭ꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯤꯅꯥꯒ ꯃꯤꯅꯥꯒ ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯣꯔꯛꯂꯒ ꯇꯤꯅꯥꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯅꯪꯒꯤ ꯕꯥꯔꯗꯦꯅꯤꯅ ꯌꯨꯝꯗꯒꯤ ꯍꯥꯊꯨ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗ ꯅꯪꯒꯤ ꯀꯤꯠꯀ ꯂꯣꯏꯅ ꯀꯥꯎꯔꯦ ꯏꯕꯦꯝꯃ." ꯃꯤꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯄꯤꯗ꯭ꯔꯁꯨ ꯌꯥꯔꯦ ꯏꯕꯦꯝꯃ." "ꯌꯥꯔꯣꯏ ꯏꯕꯦꯝꯃ, ꯅꯪꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯒꯤꯐ ꯑꯃ ꯄꯤꯗꯣꯏꯅꯦ꯫ ꯏꯕꯥꯅꯤ ꯈꯛꯇꯪ ꯂꯩꯔꯀꯥꯟꯗ ꯄꯤꯅꯤꯡꯗꯨꯅ ꯇꯧꯕꯅꯦ." ꯃꯗꯨꯗ ꯃꯤꯅꯥꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ "ꯑꯁꯦꯡꯕꯩꯔꯣ?" "ꯑꯁꯦꯡꯕꯩꯅꯦ ꯏꯕꯦꯝꯃ, ꯐꯥꯒꯤ ꯅꯠꯇꯦ꯫ ꯒꯤꯐꯇꯣ ꯀꯥꯎꯗꯅ ꯌꯨꯝꯗ ꯂꯩꯍꯧꯔꯦ, ꯍꯣꯔꯦꯟ ꯌꯨꯝꯗ ꯄꯤꯔꯒꯦꯀꯣ." ꯃꯗꯨꯗ ꯃꯤꯅꯥꯅ ꯑꯃꯨꯛ "ꯅꯪꯒꯤ ꯒꯤꯐꯁꯤꯗꯤ ꯃꯃꯜ ꯌꯥꯝ ꯂꯩꯕ ꯑꯇꯥꯡꯕ ꯃꯥꯜꯂꯤꯀꯣ." "ꯃꯥꯅꯦ, ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏꯗꯕ ꯑꯇꯥꯡꯕ ꯒꯤꯐꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯤꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯋꯦ꯫ ꯏꯕꯣꯛꯇꯣ ꯃꯊꯟꯇ ꯂꯩꯔꯝꯃꯅꯤ꯫ ꯏꯕꯣꯛꯇꯣ ꯑꯩ ꯉꯥꯏꯔꯝꯃꯅꯤ꯫ ꯇꯤꯅꯥ, ꯑꯩ ꯌꯨꯝꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯕꯣꯛꯇ ꯍꯥꯏꯔꯝꯃꯒ ꯂꯥꯛꯑꯒꯦꯀꯣ." "ꯍꯣꯏ, ꯑꯗꯣ ꯂꯥꯛꯇꯤ ꯂꯥꯛꯎꯀꯣ." "ꯂꯥꯛꯀꯅꯤ ꯏꯕꯦꯝꯃ." ꯍꯥꯏꯅ ꯃꯤꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯔꯛꯏ꯫ ꯃꯤꯅꯥ ꯃꯌꯨꯝ ꯍꯜꯂꯛꯂꯕꯗ ꯃꯕꯣꯛꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯁꯨ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ, "ꯏꯁꯨ ꯍꯜꯂꯛꯂꯦꯗꯅ?" "ꯍꯣꯏ, ꯏꯕꯣꯛ ꯅꯨꯡꯁꯤꯕꯤ, ꯑꯩ ꯍꯜꯂꯛꯑꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯅꯥꯅ ꯈꯨꯏꯔꯕ ꯃꯕꯣꯛꯀꯤ ꯃꯃꯥꯏ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯁꯤꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯤꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯕꯣꯛ, ꯑꯩ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯊꯨꯅ ꯂꯥꯛꯀꯦꯕ." "ꯍꯣꯏ." ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯅꯥ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯀꯣꯂꯦꯖꯀꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯑꯅꯧꯕ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯇꯨꯅ ꯕꯦꯒ ꯃꯆꯥ ꯑꯃ ꯌꯥꯟꯗꯨꯅ ꯇꯤꯅꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯇꯤꯅꯥꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ "ꯇꯤꯅꯥ, ꯑꯣ ꯇꯤꯅꯥ" ꯍꯥꯏꯅ ꯀꯧꯏ꯫ "ꯆꯪꯉꯣ ꯏꯃꯨꯡꯗ." ꯃꯤꯅꯥꯁꯨ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯨꯝ ꯆꯪꯂꯛꯄꯗ ꯌꯨꯝꯌꯥꯏ ꯌꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯃꯤꯅꯥꯒꯤ ꯃꯅꯤꯡꯗꯒꯤ ꯃꯤꯅꯥꯒꯤ ꯄꯨꯛꯆꯦꯞ ꯑꯗꯨꯗ ꯊꯥꯡ ꯑꯃꯅ ꯈꯪꯇꯤꯟ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯤꯅꯥ ꯊꯤꯜꯂꯛꯂꯤꯕ ꯊꯥꯡ ꯑꯗꯨꯒꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯃꯃꯥꯏ ꯑꯗꯨ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄꯗ ꯇꯤꯅꯥ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯇꯤꯅꯥꯅ ꯀꯔꯦꯝꯅꯅ ꯅꯣꯛꯇꯨꯅ "ꯃꯁꯤꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯅ ꯄꯤꯕ ꯇꯥꯡꯂꯕ ꯈꯨꯗꯣꯜ, ꯁꯔꯄ꯭ꯔꯥꯏꯖ ꯒꯤꯐ." ꯑꯁꯥꯎꯕ ꯋꯥꯍꯩꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯆꯞ ꯆꯥꯕ ꯏꯒꯨꯜ ꯈꯪꯂꯝꯂꯒꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯅꯪꯅ ꯑꯌꯦꯠꯄ ꯑꯣꯏꯕ ꯃꯄꯣꯛꯁꯤꯃꯒꯤ ꯗꯥꯔꯣꯛꯀꯤꯗꯤ ꯑꯩꯒꯤꯅꯤ, ꯑꯩꯗꯒꯤ, ꯇꯤꯅꯥꯒꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯤꯅꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯤꯅꯥꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯊꯤꯜꯂꯤ꯫ ꯃꯤꯅꯥ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯣꯡꯅ ꯍꯥꯏꯊꯔꯛꯇꯨꯅ ꯃꯍꯥꯛꯅ ꯌꯥꯜꯂꯛꯈꯤꯕ ꯕꯦꯒ ꯃꯆꯥ ꯑꯗꯨ ꯇꯤꯅꯥꯒꯤ ꯃꯈꯣꯡ ꯃꯌꯥ ꯑꯗꯨꯗ ꯇꯥꯔꯛꯈꯤ꯫ ꯃꯈꯣꯡ ꯑꯗꯨꯗ ꯇꯥꯔꯛꯂꯤꯕ ꯕꯦꯒ ꯑꯗꯨ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯤꯅꯥꯅ ꯈꯪꯀꯥꯎ ꯀꯥꯎꯕꯗ ꯕꯦꯒ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯐꯣꯇꯣ ꯑꯃꯈꯛ ꯇꯥꯔꯛꯈꯤ꯫ ꯇꯥꯔꯛꯂꯤꯕ ꯐꯣꯇꯣ ꯑꯗꯨ ꯍꯥꯏꯐꯦꯠ ꯎꯕꯗ ꯇꯤꯅꯥ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯐꯣꯇꯣ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯆꯦꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯐꯣꯇꯣ ꯑꯗꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯐꯣꯇꯣ ꯑꯗꯨ ꯃꯤꯅꯥꯒꯤ ꯃꯐꯝꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ ꯈꯟꯕꯗ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫
ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯇꯤꯅꯥꯅ ꯃꯍꯥꯛꯀꯤ ꯃꯆꯦꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯕꯁꯨ ꯃꯤꯅꯥꯒꯤ ꯃꯐꯝꯗ ꯂꯩꯈꯤꯗ꯭ꯔꯤ꯫ ꯄꯟꯊꯕ ꯇꯧꯗꯅ ꯐꯣꯇꯣ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯆꯩꯅꯥꯀꯣꯜ ꯈꯥꯡꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯅꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯣꯇꯣ ꯑꯗꯨ ꯃꯤꯅꯥꯗ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯀꯅꯥꯅꯣ? ꯐꯣꯇꯣ ꯑꯁꯤ ꯀꯅꯥꯒꯤꯅꯣ?" ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯅꯥꯅ ꯆꯩꯅꯥꯀꯣꯜ ꯈꯥꯡꯗꯨꯅ ꯐꯣꯇꯣ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯠ ꯂꯠ ꯇꯧꯕ ꯋꯥꯍꯩꯅ "ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯐꯣꯇꯣꯅꯤ. ꯑꯕꯣꯛꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕꯅꯤ." ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯇꯤꯅꯥ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯃꯤꯅꯥꯕꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯗꯨꯅ, "ꯏꯆꯦ, ꯑꯩ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤꯅꯤ." ꯇꯤꯅꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯏꯇꯅ ꯄꯨꯡꯇꯩ ꯇꯩꯔꯕ ꯃꯈꯨꯠ ꯑꯗꯨꯅ ꯇꯤꯅꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯂꯠ ꯂꯠ ꯇꯧꯕ ꯋꯥꯍꯩꯅ "ꯀꯔꯤ ꯍꯥꯏꯕ? ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ? ꯃꯇꯧ ꯀꯔꯝꯅ?" ꯇꯤꯅꯥꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯃꯤꯅꯥꯒꯤ ꯃꯐꯝꯗ ꯂꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯇꯤꯅꯥꯒꯤ ꯃꯃꯥꯏꯗ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯃꯤꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯈꯪꯍꯧꯗꯅ ꯍꯥꯏꯊꯈꯤꯗꯨꯅ ꯃꯤꯅꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯗꯨꯃꯛ ꯑꯣꯏꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯃꯆꯦꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯆꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯛꯂꯦ꯫ ꯇꯤꯅꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯌꯨꯝ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯟꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯁꯦ ꯀꯜꯂꯤꯀꯣ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯇꯤꯅꯥ ꯉꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯃꯩꯁꯤꯡꯗ ꯆꯥꯝꯂꯕꯁꯨ ꯀꯣꯛꯂꯔꯣꯏꯗꯕ ꯃꯤꯍꯥꯠꯄꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯨ ꯉꯁꯤꯗꯤ ꯐꯪꯂꯦ꯫ ꯀꯌꯥꯗ ꯀꯟꯈ꯭ꯔꯕ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅꯣ! ꯑꯁꯨꯝꯅ ꯇꯤꯅꯥꯅ ꯃꯊꯥꯗ ꯂꯩꯔꯤꯕ ꯃꯆꯦ ꯑꯃꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯀꯞꯂꯗꯨꯅ, "ꯃꯇꯝ ꯁꯥꯡꯅ ꯏꯆꯦ ꯅꯪꯕꯨ ꯐꯪꯅꯕ ꯊꯤꯖꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯏꯈꯨꯠꯁꯤꯅ ꯐꯪꯖꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯉꯁꯤꯗꯤ ꯏꯆꯦꯅꯤ ꯈꯪꯂꯨꯗꯕꯅ ꯏꯈꯨꯠꯃꯛꯅ ꯏꯆꯦ ꯅꯪꯕꯨ ꯍꯥꯠꯂꯕ꯫ ꯃꯥꯅꯦ, ꯑꯩ ꯃꯤꯍꯥꯠꯄꯤꯅꯤ. ꯑꯩꯗꯤ ꯃꯆꯦ ꯍꯥꯠꯄ ꯉꯝꯕꯤ ꯍꯤꯡꯆꯥꯕꯤꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯦꯕꯨ ꯑꯃꯨꯛꯀꯁꯨ ꯀꯣꯟꯗꯨꯅ ꯀꯞꯄꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯤꯅꯥꯅ ꯍꯧꯈ꯭ꯔꯕ ꯃꯃꯥꯅ ꯃꯥꯒꯤ ꯃꯐꯝꯗ ꯂꯤꯕꯤꯔꯝꯕ ꯁꯤꯟꯅꯔꯕ ꯋꯥꯐꯝ ꯈꯔ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯐꯃꯨꯡ ꯊꯛꯇ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯇꯤꯅꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯕꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯇꯤꯅꯥꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ, ꯉꯁꯤꯗꯤ ꯅꯃꯥ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯨꯕꯅ ꯃꯗꯨꯒꯤ ꯃꯍꯩꯅ ꯅꯃꯥ ꯑꯩꯒꯤ ꯑꯔꯣꯏꯕ ꯄꯨꯡꯐꯝ ꯌꯧꯔꯛꯂꯤ ꯍꯥꯏꯕ ꯉꯁꯤꯗꯤ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯅꯃꯥ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯒꯤ ꯅꯐꯝꯗ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯋꯥꯔꯤ ꯑꯃ ꯉꯁꯤꯗꯤ ꯂꯤꯔꯒꯦ." ꯇꯤꯅꯥꯁꯨ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯏꯉꯛ ꯉꯛꯂꯗꯨꯅ, "ꯏꯃꯥ, ꯀꯔꯝꯕ ꯋꯥꯔꯤꯅꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯅꯆꯥ ꯑꯩꯒꯤ ꯐꯝꯗ ꯂꯣꯠꯇꯨꯅ ꯊꯝꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯂꯤꯕꯤꯔꯣ ꯏꯃꯥ." ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯤꯅꯥꯒꯤ ꯃꯐꯝꯗ ꯂꯤꯔꯛꯂꯝꯃꯤ꯫ ꯃꯤꯅꯥꯒꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯝ ꯑꯗꯨꯗ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯔꯛꯄ꯫ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯃꯍꯥꯛꯀꯤ ꯃꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯍꯜꯂꯛꯄ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯃꯤꯅꯥꯕꯨ ꯄꯨꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯥꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯃꯤꯅꯥꯕꯨ ꯄꯨꯈꯤꯕ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛ ꯇꯥꯟꯅꯔꯛꯄꯗ ꯃꯥꯂꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯀꯣꯔꯤꯒꯤ ꯈꯨꯖꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯕ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯛꯎꯗꯕ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯍꯧꯕ ꯃꯤꯅꯥꯒꯤ ꯃꯄꯥꯇꯝꯅ ꯂꯥꯛꯇꯨꯅ ꯑꯀꯟꯕ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯊꯣꯜ ꯑꯗꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯈꯠꯂꯛꯇꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯤꯅꯥꯒꯤ ꯃꯄꯥ ꯑꯗꯨ ꯈꯪꯊꯥ ꯊꯥꯗꯔꯛꯈꯤ꯫ ꯈꯪꯊꯥ ꯊꯥꯗꯔꯛꯄꯒꯤ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯁ꯭ꯇꯦꯌꯔ ꯑꯗꯨꯗꯒꯤ ꯈꯣꯡꯀꯥꯞ ꯃꯈꯣꯜ ꯍꯧꯅ ꯊꯥꯡꯗꯨꯅ ꯀꯥꯈꯠꯂꯛꯇꯨꯅ ꯃꯤꯅꯥꯒꯤ ꯃꯄꯥꯇꯝꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯍꯧꯒꯠꯇꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯑꯀꯟꯕ ꯁꯥꯍꯨꯝ ꯑꯃ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯄꯨ ꯈꯪꯏꯟ ꯏꯜꯂꯛꯇꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯣꯡꯅ ꯇꯥꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯀꯤꯕ ꯐꯪꯂꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯅꯣꯛꯇꯨꯅ, "ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯇꯤꯛ ꯏꯌꯥꯏ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯄꯨꯝꯅꯃꯛ ꯈꯪꯂꯒꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯌꯦꯠꯄ ꯄꯤꯕ, ꯏꯆꯥꯅꯨꯄꯤꯕꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯃꯨꯟꯕ, ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯂꯃꯟ ꯈꯨꯝꯂꯒꯅꯤ." ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤꯅꯤ ꯈꯪꯂꯕꯗ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯆꯦꯟꯐꯝ ꯂꯩꯔꯔꯣꯏ ꯈꯪꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯈꯪꯂꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯃꯁꯜ ꯃꯔꯥꯡ ꯑꯣꯏꯅ ꯁꯦꯡꯐꯥꯠꯇꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯁꯛꯐꯝ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯉꯛꯄꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ! ꯃꯍꯩ ꯑꯁꯤ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯐꯠꯇꯕ ꯃꯍꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯐꯝꯗ ꯃꯄꯨꯔꯣꯏꯕ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜ ꯂꯩꯈꯤꯗ꯭ꯔꯦ, ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯈ꯭ꯔꯦ꯫ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯃꯤꯅꯥꯒꯤ ꯃꯄꯥ ꯑꯗꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯁꯜ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯨꯝꯕꯤ ꯃꯃꯥꯁꯦ
Ngasigi Taimangpal asida ani suna leiramna. Napuroiba nachanusiba khangdaba nangdi mama nate. Nangdi hingchabini. Aduga masimasu khang. Aina sikrabaso ichanupibudi kaidonungdaso nahakna khaktiba phangloi. Asi haidana Minagi mapana karemnabagumna hauna noglai. Magi mataw aduda mami sami oina uramba Minagi mamagi saktam adusu khanghaudana mangkiduna akanba sahum amana laktana wanglaba yum adudagi intharatuna Minagi mapa adusu sumang aduda khangta tarakhi. Khudak aduda Minagi mapa adu yenghaidraba phibam amada masa adu khap chengduna mafam adumaktada aroiba oikhi. Masidagi Minagi mamagi akiba phanglaba khonjel amana yum adudagi noktuna Maduni, nangi naragi chap chabadandi. Aigi nigba thungi. Mamana liriba wari singa do tarabada tinadi angakpa haibadu oikre. Asumna mamana wari singa do liraba matungda kapladuna. Bema, nama aina nahakbu mafam asida amuk naupurakduna. Nahakbu ichanupi oina phangjakibani. Ngasidi nama aina phattaba mahi zadu kaya. Phattaba thabak kaya tawrubana. Madugi mahaina nama aigi aroiba matam lakli. Ngasidi aina hijakiba mahai singa duna asibagi khayatagidi kanba ngamde haibase ngasidi khangli. Ichasingbu phatraba nama aina lana lamjingluri. Ngasidi aina khoi mayamgi mafamda yamna lankre. Bema nama aina tambiramba phattaba mahai singa do kaidonungdasu sizinaganu ko. Masi hairaba matungda Tinagi mamana mahaki moy makhada laiba Minana angang oiringigi photo ado Tinada piraklami. Tinasu mamana piragliba photo ado lauduna yengduna lairingai mamana hairai. Photo ado nachena angang oiringagini. Nachebo nangna phangnaba thiduna nabani nungsi chanana laiminarau ko. Tina mache Minana angang oiringagi photo ado munna yengduna tapna hairai. Ima ichegi mingdi kari kawi. Wahang adugi pakhum piraktaba aduda photo aduda munna yengduna leiramba Tinagi mamai adu nongkhalakduna mamaramda yenglakpa matamdadi mamagi aroiba mikup haibadu oiduna leiramki. Asana mamana leiramba warising sinaramba wafamsing adu ningsiluraba matungda Tinana kaptuna Ima karigidamak phattaba mahising adubu najahigi famda tambiramlibano maduna maram oiraga aiso imagumna phattaba wakhal chenduna ngasidi Ichebo ikut nahali ima. Asi haiduna Tina ningba kaina kapjari. Mamana tambiramba phatraba mahising aduna maram oiraga phattaba wakhal kaya chelabasu machebudi tasengna nungsijai haibasi Tinagi mataw aduna mayek sengna takli. Yum aduda tariba kapalawnabagi khonjel adu yumthangnariba miyoising aduna tanaraktuna yum aduda changsilakpa matamdadi Tinana tawramiba phibam adu ubada miyoising adu akiba angakpana pik thandakre. Yumthangnariba miyoising aduna khudak aduda polista paw pirami. Ngayaki matungda pulising adu lakduna Minagi asiba hakchang adu lakhotlaba matungda Tinabusu pulising aduna pukhirami. Minagi mabok adusu masugi paw adu tabada masugi wakhalna nongmogi sum sonjalaktuna matam kharagi matungda masugi matung inaduna adumak chetki. Asumna haukraba mahaki punsigi warising adubu miyai chalabi nupi aduna jailer aduda mahakna jail adudagi thoklamdai mikup aduda lirambani. Misak adu atai kana sunate Tinani. Tina mache Minabu halubagi damakta dandi oina jail aduda matam sangna leiraklabani. Adubu ngasidi Tina jail aduda leibagi matam loiraduna ngasidi jail adudagi thadokpa numitni. Matamna sum haukibana Tinabu thadokpagi pungpham adu yaurakli. Tinana chalamdai aduda jailer aduna Tinada hairai. Nangna ngasi nahakna tawjukiba naral adugi phangliba dandi ase nasana matik chai haina khanjabra. Jailer adugi wahang aduda Tinana momo noktuna aina ngasi phangliba iragi dandi ase matik chai haina khande. Ngasigi numitsidabu wana ngaiduna mafam asida leirakpani. Aina tawjaruba iragi chapchaba dandi adudi ngasigi numit asida isana isada pijagani. Wahaising asi hairamlaba matungda Tina jail adudagi thoki. Sumlapana Tina mahaki mayum aduda laki. Mayum yausilakpada matam sangna jailda lairubana ngasidi phanayamna ahongba leiramne. Lekai adugi miyoising aduna ngasidi Tina jaildagi thorakpa asida mahakpu mihatpini haibagumna munna yengnari. Ngayhaki matungda Tina mayum aduda tapna changlaki mikup kharagi matungda
ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯇꯞꯅ ꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯇꯤꯅꯥ ꯑꯃꯨꯛ ꯂꯥꯛꯏ꯫ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ, ꯃꯆꯦ ꯃꯤꯅꯥꯒꯤ ꯃꯣꯡꯐꯝꯗꯅꯤ꯫ ꯃꯣꯡꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯇꯤꯅꯥꯅ ꯍꯥꯏꯔꯛꯏ, ꯏꯆꯦ ꯅꯨꯡꯁꯤꯕꯤ, ꯅꯅꯥꯎꯅꯨꯄꯤ ꯑꯩꯁꯦ ꯉꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯀꯣꯛꯂꯔꯣꯏꯗꯕ ꯃꯆꯦ ꯍꯥꯠꯄꯤ, ꯃꯤ ꯍꯥꯠꯄꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯨ ꯐꯪꯂꯦ꯫ ꯅꯅꯥꯎꯅꯨꯄꯤ ꯑꯩꯒꯤ ꯊꯦꯜꯂꯕ ꯋꯥꯈꯜꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯌꯦꯜꯂꯛꯏ ꯍꯥꯏꯗꯨꯅ ꯏꯆꯦꯅꯤ ꯈꯪꯂꯨꯗꯕꯅ ꯏꯈꯨꯠꯃꯛꯅ ꯏꯆꯦꯕꯨ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯇꯥꯍꯟꯈ꯭ꯔꯦ꯫ ꯏꯆꯦꯅꯤ ꯈꯪꯖꯔꯝꯂꯕꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯨ ꯏꯆꯦ ꯅꯪꯒꯤ ꯅꯐꯝꯗ ꯀꯠꯊꯣꯛꯆꯔꯝꯒꯗꯕꯅꯤ꯫ ꯏꯆꯦ, ꯅꯪꯗꯤ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯦ ꯈꯪꯗꯅ ꯑꯗꯨꯝ ꯃꯛꯆꯈ꯭ꯔꯦꯀꯣ꯫ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯈꯥꯡꯉꯨ ꯍꯥꯏꯕꯅꯣ ꯏꯆꯦ? ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯇꯤꯅꯥꯅ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯃꯌꯥ ꯀꯜꯂꯕ ꯍꯨ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯍꯨ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯅꯤꯡꯉꯝꯗꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯕꯨ ꯀꯣꯛꯍꯟꯕ ꯉꯝꯒꯗꯕꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯨ ꯑꯗꯨ ꯃꯆꯤꯟꯗ ꯈꯧꯕꯨꯝ ꯊꯟꯅ ꯊꯛꯆꯤꯟꯈꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯨ ꯑꯗꯨꯒꯤ ꯃꯌꯥꯛ ꯐꯪꯂꯛꯄꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯇꯤꯅꯥ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯥꯏꯊꯔꯛꯈꯤ꯫ ꯍꯥꯏꯊꯔꯛꯂꯤꯕ ꯇꯤꯅꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯕ ꯑꯣꯡꯂꯛꯏ꯫ ꯇꯤꯅꯥꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯤꯁꯛ ꯑꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯔꯣꯀꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯝ ꯁꯥꯡꯅ ꯔꯣꯀꯤꯁꯨ ꯇꯤꯅꯥ ꯃꯤꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯈꯪꯅꯤꯡꯗꯨꯅ ꯇꯤꯅꯥꯅ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨ ꯋꯥꯅ ꯉꯥꯏꯖꯈꯤꯕꯅꯤ꯫ ꯉꯁꯤ ꯑꯁꯤ ꯇꯤꯅꯥ ꯖꯦꯜꯗꯒꯤ ꯊꯣꯔꯛꯀꯗꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯁꯨ ꯈꯪꯏ꯫ ꯇꯤꯅꯥꯒꯤ ꯈꯨꯍꯨꯜ ꯂꯤꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯂꯥꯛꯂꯤꯕꯅꯤ꯫ ꯇꯤꯅꯥ ꯔꯣꯀꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯆꯤꯟꯗ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯛꯏ, ꯗꯥ ꯔꯣꯀꯤ, ꯉꯁꯤꯗꯤ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯣ ꯈꯪꯂꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗꯗꯤ ꯑꯔꯥꯟꯕ ꯃꯤꯅꯝꯕ ꯌꯥꯔꯝꯗ꯭ꯔꯦ꯫ ꯑꯩꯅ ꯗꯥ ꯔꯣꯀꯤꯕꯨ ꯅꯨꯡꯁꯤꯃꯟꯕꯗꯒꯤ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯄꯥꯝꯕꯩꯅ ꯅꯨꯡꯁꯤꯕꯕꯨ ꯈꯨꯗꯨꯝ ꯆꯟꯅꯤ ꯈꯜꯂꯨꯕ ꯑꯩꯁꯦ ꯌꯥꯝ ꯂꯥꯜꯂꯝꯃꯦ꯫ ꯐꯠꯇ꯭ꯔꯕ ꯑꯩꯒꯤ ꯄꯥꯝꯕꯩꯅ ꯏꯆꯦꯕꯨꯁꯨ ꯏꯆꯦꯅꯤ ꯈꯜꯂꯨꯗꯅ ꯏꯈꯨꯠꯃꯛꯅ ꯍꯥꯠꯈ꯭ꯔꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯀꯥꯏꯅꯍꯟꯕꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯗꯥ ꯔꯣꯀꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯗꯥ ꯔꯣꯀꯤꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯎꯖꯕ ꯐꯪꯕꯁꯦ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯤ꯫ ꯇꯤꯅꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯔꯣꯀꯤꯅ, ꯅꯪ ꯀꯅꯥꯅꯣ? ꯇꯤꯅꯥ ꯂꯠ ꯇꯧꯕ ꯋꯥꯍꯩꯅ, ꯑꯩ ꯇꯤꯅꯥ, ꯃꯤꯅꯥꯒꯤꯅ ꯃꯅꯥꯎꯅꯨꯄꯤ ꯇꯤꯅꯥ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯇꯤꯅꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯇꯞꯅ ꯎꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯎꯔꯦ, ꯍꯛꯆꯥꯡꯒ ꯊꯋꯥꯏꯒ ꯈꯥꯏꯗꯣꯛꯅꯔꯝꯗꯥꯏ ꯇꯔꯪ ꯃꯔꯪ ꯑꯣꯏꯅ ꯃꯆꯦ, ꯃꯃꯥ, ꯃꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯇꯤꯅꯥꯕꯨ ꯈꯨꯠꯂꯥꯝ ꯇꯣꯏꯅ ꯀꯧꯔꯤ꯫ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯂꯣ ꯍꯥꯏꯗꯨꯅ ꯇꯤꯅꯥꯁꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯗꯨꯃꯛ ꯆꯦꯟꯁꯤꯟꯈꯤ꯫ ꯔꯣꯀꯤꯁꯨ ꯃꯍꯥꯛꯅ ꯈꯪꯅꯤꯡꯂꯤꯕ ꯇꯤꯅꯥ ꯃꯤꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯈꯪꯕ ꯉꯝꯍꯧꯗꯅ ꯅꯤꯡꯕ ꯀꯥꯏꯅ ꯆꯥꯛꯅ ꯑꯗꯨꯃꯛ ꯂꯩꯍꯧꯈꯤ꯫